Labuk kumluba Tractorna thadaramba leibakna Thoubal Kasom Road khudong thiningai oire Labuk kumluba Tractorna pukhalakpa yamlaba achauba leibakna Thoubal Kasom Road ta leiba Thoubal Khatri lekaidage yairipok Bisnu naha faubagi lambi salak sare miyamna chathok chasin tawbada yamna khudong thiningai oire micham miyam chatnariba yamna maru oiba miyoi lak kayagi lifeline oiriba State Highway asi tarutana na thambiyo haina maikai adongi miyamna DC Thoubal gi pukning singsin hauri Laurok pantha yaurok paga doinana laumi singna lambi da low yaisinba amade labuk tagi tractorna leibak pukhalaktuna lambi da thadaramba sing ain gi matung inna phagalaga action lokhat kari haina DC Thoubal ahantem subas IAS na tha sigi taruk amade taret ki print amade electronic media ki khuthangda akanba wafam thamkre Adubu DC Thoubal gi order adugi wangmada Labuk kumluba tractor singna miyamgi lifeline oiriba lambi asida yamlaba achauba leibak sing pukhalaktuna thadaramba asina miyamda yamna khudong thiningai machak oire leibak sing aduda nong natraga ligla tasinba matamda nanbadagi gari machak kaya tusinba accident thokiba kaya yaukhre nungsa saba matamdana ufulna chatpa ngamnadre mahairoi sing school da chatningdre micham miyam so sorok thokani khanbada thabak chatningdabagi wakhal faunare sorok mapal da leiba miyoi singde kokta khut hapnare leibak pu sengadra thabak pu chatkadra leibak sengna ba hotnarabaso yaman khibana ngamnadre asigumba phibam asida DC Thoubal amade mari leinaba singna athubada mityang changbiduna miyamna thengnariba awaba sing ase kokhan biyo haina so miyamna DC Thoubal amade mari leinaba singge pukning chingsen haure